ꯑꯗꯨꯝ ꯂꯩꯌꯣ ꯕꯦꯝꯃ ꯑꯩꯈꯣꯏ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯣꯏꯕ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏ ꯏꯆꯦꯒ ꯏꯆꯥꯁꯤꯡ ꯑꯇꯩ ꯑꯣꯏ ꯊꯣꯛꯂꯛꯇ꯭ꯔꯤ ꯒꯨꯋꯥꯍꯥꯇꯤꯗꯅꯤꯀꯣ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯈꯣꯡ ꯆꯠꯁꯤꯗ ꯑꯩꯈꯣꯏ ꯁꯦꯕꯦꯝꯁꯤ ꯂꯩꯔꯦ ꯃꯆꯥ ꯅꯨꯄꯤꯒ ꯏꯆꯥ ꯅꯨꯄꯤꯒ ꯁꯤ ꯂꯩꯔꯦ ꯑꯁ ꯑꯩ ꯏꯆꯥ ꯅꯨꯄꯤꯗꯣ ꯏꯇꯩ ꯒꯥꯔꯤ ꯊꯧꯗꯣꯔꯛꯀꯗꯧꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯣꯏꯔꯒꯦ ꯃꯌꯥꯝ ꯒ꯭ꯔꯨꯞꯇ ꯊꯥꯒꯠꯂꯛꯀꯦꯀꯣ ꯆꯥꯛꯆꯧꯀꯣ ꯑꯩꯈꯣꯏ ꯖꯍꯥꯖ ꯇꯣꯡꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡ ꯑꯩꯈꯣꯏ ꯖꯍꯥꯖ ꯇꯣꯡꯖꯒꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯗꯤꯕ꯭ꯔꯨꯒꯔꯒꯤꯀꯣ ꯕ꯭ꯔꯍꯃꯄꯨꯇ꯭ꯔ ꯊꯣꯡꯉꯩꯗꯣ ꯑꯗꯨꯅꯤ ꯁꯤꯁꯦ ꯂꯩꯔꯦ ꯇꯨ ꯂꯩꯔꯦ ꯊꯣꯡ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯔꯦ ꯖꯍꯥꯖ ꯇꯣꯡꯗꯣꯏꯅꯦ 너 얌 천천히 놓고 사이에 고 ngân gì bà bay ngân nghe phải chứ
ꯉꯝꯗꯣꯔꯦเจ็บไปหมดเลยแหละอีเตยเลยแหละพอสุดโอ้เป็นไรเนี่ยใบมะพุจะทงไงตัวอะไร Hi Mama kita ni Pulang kan? Nga Terduna Pernah Hiling Sumdau Sai đâu rồi lắm khám thôi sai đây ki umuro khara lai grani ade ki usoi khara su lai grani ade ki kaino usoi ga umuro ka kari gana Jam nuôi nè à? usoi ne umuro ne kari no hai ra o Samaroi, carrot. Đúng mà phăng vào cái tharoi chứ vô lòng cái này. tharoi mi mẹ am đây là mi riêng ngon thật cung bày đó cái con đây là mi mẹ am riêng